Chuchampur ki matai manau kasar draka kona na fari. Manipur ki Chuchampur district ki matai manau lupa koti 6.22 rong ki draka kona na kasar police na Subtagram ki fari hari. Kasar district ki Dolai police station ki manung chanba Satagram da heroin oigani singnaba soft case Muknarakpada mapanadu car number MN01 is 1591 puduna lakpada phabane. Draga do puduna lakliba mi ani edu Chuchampur district ki psychote ki Michael Lairem road apok ki ming lamlai kap amasum ha ki loina Medina 19 phalni Kasar district ki senior SP Numal maukta na phungdok ki matuna de akak ba paung phangmadi ki Mizoram de ki lakpa gari ama Satagram na thatuna sek tawra drug sing du fort pangam khibani drug ado puna showcase Muknarakpada mapanda haplambaga loina na madugi arumba kilogram 1.22 ni drug ado international market lupa koti 6.22 rom oigani hari Maui singna phumlamba IED pokhairak padagi nupa masa sukli sadisa ki Bijapur districta Maui singna phumlamba improvised explosive device IED ama pokhairak padagi inkhalakliba nupa masa ama sukli haina police na phongdokre police officer lamana phongdokpagi matung ina Bijapur district ki Bhopal Patanam police station ki manung sana leiba konda panda khundagi sai kungatruk suraba nupa masa adu ngara numidang waira maraknakpa umang amar sa san sing sajik pizza basatpada thawdo tu thokibani nupa masa aduna soiduna netlubadagi pressure IED du pokhairakhibani haina phongdokladuna maknaiki thawdo tu soklaba nupa masa adu Bijapur district hospital pokre panme yabadi Bijapur yauna district taret na saba Bastar region ki manung hanjin mafam singna Maui singna IED phumlamba amasu pokhaibagi thawdok toina thoklibani hari asumna su report tawri KNF na Kangpokpi da highway pakthokpagi compensation ki sanpam lamakhang digi headkhre National Highway number 2 lambi lane 2 oirambadigi 4 da pakthoknabagi dabung National Highway and Infrastructure Development na Pirakiba compensation ki sanpam Kangpokpi district ki saruk singda lairiba lamapu singbu suspension of operations hu da lairiba Kuki National Front KNF ki finance secretary Jangboi kipgen beneficiary singda ahang basebang amada hana mensilaba form da nampu da kuyek pihenduna lamkhang digi head khri haina beneficiary singna phongdorakli haina India ki maming lairaba news agency amana report tawri Khunja singna agency du da phongdorakpagi matungina di KNF ki finance secretary Jangboi kipgen highway Muknarakpada sogalakpa Kangpokpi district ki manungda lairiba khulgi sip singda compensation yawba compensation phangba yaba miyoi sing local council ki office ta purana ba khangalakpa ki matungina sip singna khunja sing puduna sakhi khunja sing aduda local council ki office yawba matamdadi KNF ki khulai paiba singna ngaktuna leramki Jangboi ki miyoi sing khunja sing highway pakthokpi ki sel phangninglabadi ahang masing amada khuyek pi na ba khangalakhi Council ki office manung da sangba matamda mobile phone pusin bi yankidi KNF ki miyoi sing aduna makoina phangadoriba senpham dagi 5% kaknabani haiba khakta makhangalakhi tho amasum thoning da ba thawdok thokadabagi saruk 5% pithokibana hena phai khanbadagi khunja singna khuyek pitholangki aduba phangadaba senpham dagi saruk manga thokpagi manung saruk amakhak phangki masigi matangda competence authority land acquisition kala oiriba me sauduri to wakalaba su pakhum phajana pibidre hena phongdorakhi adi Kangla Pau editorial ka henba Kuki singi mayokta Naga singna matam kaktaba bancha tharakpa Sin Kuki zogi khulai paiba lamen tuyen singna ngamkhai lana sangchilaglaga Manipur gi apun basaktam phugwaina ba atamna na mitai miyam gi mathakta landa rakhibaga iroinana Naga singi mapa mapu gi lamsing lauksinana ba lalongsa tharakhiba sina maram oiraga Naga singna Kuki singi mayokta matam kaktaba bancha thaba horakhiba sida ngakpham thokti illegal immigrant sin Kuki zau narco terrorist state asida logi wang bad khunda laita sinduna Manipur gi apun basaktam thugaiduna apapa makhal ki lagi khulai paiduna landarakpa madi Naga amasum mitai singi khul singda khunda laita sinduna geopolitics ki lalongsa thari makoina mitai singi singya tamyada leiba khul amadi labuk sing area domination tobigi wathu lairi loinana Jirang rong kaboi tangkhul na sing Naga kanglu ki miyoi sing khunda ba singi tuan mafam singda Kuki sing na haija non jaduna matam kharagi oina khunda laita abi ayaba laukraba matung makhoi gi lamni haina Naga singda crime sing Sathaduna colonialism ki thawong sing sathaduna lauma pugyong na tan bigi thawsil satharakibadigi lamen tuyen ba singi ka hen ba thawong thingna ba hona ba haibasi
लो अमदि मियाम पुनमक याबा अमनी सिन कुकी जौगी मिसेन सिंह मणिपुर की अपुन सक्तम थुगाइनब होनरक्पा ललोंगी मनुंगसना लमदम असिगी पुवारी अमदि लनमी लोन सेमजिन साजिंदुना मखोय लमदम असिगी येलहो मिनि हाइना मसक ताकनबा लाइरिक हिस्ट्री लान इसिनबगी थबक सिंह चथब सिलेक्ट्री नागा सिंह की पारी पुरी की ओइब लम सिंह कुकी सिंह नमफुद लौसिलगा खुंदा लैता सिनबा मसुम नागा फुटहिल्स की एरिया सिंह जर्मन रोड नत्रगना टाइगर रोड ममिंग थोंदुना समलखिबगी मयोक्त फुटहिल्स की नागा सिंह खुंदारिब मफम सिंह की फुटहिल्स नागा कोऑर्डिनेटिंग कमिटी ने कुकी सिंह की मथक्ता ngarang thangzu numitigi matam kaktaba ban chata porokibane kuki sing sataba thawongi mayokta naga volunteers in lambi de thoktuna asat awok tawbasing thingba madi kuki yawbra haina sek tawbigi thabak satharaki bas naga singi maramdam kanjana bigi hakni lawi naga sing sathariba khongjang asina maram oiraga naga amasu kuki ani gi marakta angam tanabigi muknarakpada thooningdaba mishimina aso apan mahau langpok tholakpa yabigi singnaba laitabanati asiguma laibak thiba thawdok sing thoktringaida india government gi maikedi asumba oil phanganaba athuba miyeng sangpham thui Manipur की अपुन सक्तम थुगाइनब होनबगी मथक्ता लमदम असुगी येलौमी मियाम सिंगनदुना कांगलोन कायब क्राइम सिंग चथरिबी इलीगल इमिग्रेंट सिंगी का हेनब थवंग सिंगदा इंडिया लिंगान येंगदुन लैबिगी महत लखतफम तोप लो गेबा एक्शन लखतुना लो लै हैबदु खंगफम थुइ इलीगल इमिग्रेंट सिंगना लेबा असिगी लो गी मथक्ता लैदुना war crime sing chathari haiba khanglabasi india government tu mina leibadigi makhoida thawna pibugum thoktuna miyambu makhoi gi thangpham oihaliba si laibak thibani naga taba mafam singna furil naga coordinating committee fncc na kuki singi mathak sathaba agent agitation da isdan liang mai naga sip issuation ki mekai digi su kuki singna naga singi lam khopsin ba masum indigenous naga territory gi security da akiba pirakpa kaya gi mayokta sanction ba khongjang sing da sawalkhre naga singi hakka mari lena ba tunga demand sing haipati naga singi lamda german road amadi tiger road naga area da kuki gi designated camp thamba poppy thab yaroi haibana sing ba khongjang jang silakibane loinana phangpham thokpa right naga singi pari puri gi oiba lam sing da kuki sing na makhoi gi maming thonjinduna lambi samjinba naga singi territorial right amasum historical right violate torakhiba asina singba singda kuki singi mathakta bancha tharaki masigi mathakta kuki singna national highway singda athingba thamliba sigi mathakta counter blockage tharakpa tholabadi lenga ki kok silak poirakhani kuki singna makuta law paisinduna crime singcha thabada kayam kuina khangki gadoribege lenga na tumina lesilabadi kanglup masel hatna sunhanaba sinbu oina thokani Lai haraubagi laukta rol thoronggi matangna khanakre ukal Lai haraubagi laukta rol thoronggi matangna khana nainakre haina umang lai kan ba apun malup ukalna thadorakpa sirol mana hairi solasin hai haukiba July 12 digi hauduna tuan lai haraubagi thorom singi matangda khana nainabagi mifam haudoktuna makasa tharakpada ngasi ani subu oina lai haraubagi laukta rol thoronggi matangda khana nainaba mifam pangtokre Mifam asida miyamna tangkul nurabiki thoram hairaga hena khangnariba langmai lautarol hairiba sikarino laithawasigi nungyoeba masa amasum wari wakhonga loinana laithawasi lai haraubada kayam maru oibagi habisigi matana khanaki lautarol thoram asida yawriba tangkul saba nurabi lampu khulpu konsabi tharainu khulang taret singi masak phejat laitengi matang makhatana khanaki Tangkul tuteng khongteng ba sidayai nadayai pungthon ba amasung khoi lokpa sa khudok ki matang na khanane na ki maru oina lai gi thoram asita tawgada tawroidaba singi matang na makhata na khana ki baga loina tawroidaba kya tawshinri bi singi mathakta kari tawgada ki haibe sukum na khana ki lai harau bigi laukta rol tangkul nura bi haibe thoram asi nongpok ningthau panthoi bi nungsi nungolgi wari na mapung oiba thoramne madi laibaki yaifunaba nungainaba pangthokwa laithau thoramni masi kanglon chuna pangthoklabadi furup asigi nat chanabi hingat ihauda kanaraba ma oiragani haina wangang loising phongtokhi hausung matamgi lai haraubada sel khwaidigi thaba tangak asi laukta rol thoram noiri masina laithau pangdiba singda akaiba pibadana tana tungi miyoi singda phajadaba masa ama oina uhoragani masi semdokpagi tanja ama lawmin hausi haina phongtokhi Lai haraubagi lautarol thoranggi matangda ngasi kunung mamangda leiba ukalgi office ta khana nainabagi miphamasida longjam rakesh MA umang lai harauba Manipur University of Culture na anchor oibaga loinana oja songtham ibo yaima tangkul saba longjam tembi amaibi sanglakpi uttara sanglel sana kunung mutum maniton maitai general secretary ukol na maru oiba wangang suine saryaki
ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯕꯨꯡꯁꯤꯡꯗꯒꯤ ꯂꯥꯏ ꯊꯧꯒꯜꯂꯨꯞ ꯎꯀꯜꯒꯤ ꯃꯁꯥꯂꯣꯏꯁꯪꯒꯤ ꯊꯧꯄꯨꯕꯁꯤꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔꯁꯤꯡꯅ ꯋꯥꯍꯪ ꯄꯣꯍꯪ ꯇꯧꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯃꯤꯐꯝ ꯑꯃ ꯑꯣꯏꯈꯤ ꯃꯤꯐꯝ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯧꯇꯥꯔꯣꯜ ꯊꯧꯔꯝꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯗꯤ ꯁꯦꯝꯗꯣꯛꯄꯒꯤ ꯇꯟꯖꯥ ꯑꯃ ꯄꯤꯕꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯍꯧꯔꯒꯅꯤ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ